Manipur Top Channel dagi video amta update tawjage ngasi ayuk fongna January gi tang mapanda PLA amasum MNPA gi apunba khutpu amana mari suba AR gi camp da landakre haukiba tang taret ki ayuk pung taruk makhai taba matamda Sandel district ki manung sanba khongtan khulda leiba mari suba AR gi camp da PLA amasum MNPF ki lanmi sanglup ama oiriba MNPA gi apunba kangbu amana landa aduna asi ana aso apan kya nanghan khre haina aina thingkraba RPF ki Assistant Secretary Publicity Bangkim amasum MNPF ki Assistant Publicity Secretary Thomas Newmaina thadorokpa joint statement amana hairi Serul asina makata na hairi bana landa asi sathakibagi matung tarakpada Bharat lanmising soidana lakani haina khangba mafamda hana sem saduna ngairaga leiba PLA gi saniga yankhai gi mobile battalion amasum MNPA gi apunba kangbuna sajik tampak lomdagi lakpa Bharat lanmi gi ahenba khutpu singda bongwi lang thaktuna anirak subo oina landa sathakhi landa asidasu yeknaba Bharat lanmi singi kangkhong sahenduna aso apan asi ana thokankhi landa kiba mafam asi Sandel district ki manung hanjin makul sajik tampaktagi ngamkhai phawbagi marakta leiriba khunjasing asi karamba punsi marel lelibagi haibadu miyamda thamli mafam aduda Bharat lanmine hek laisilakpadagi ngasi phawba khunjasingna awaba punsi marel amada lele khunjasingna yumdagi mapanda pamgi thabak suba sa tanba singda uyanba atopa lamda kaithel kabana singba miyoibana hingbada tafhadraba sing tawbada aduki matik apanba akaiba piduna khunjasing asibu yamna tamthina namthabiduna thamle yumdagi mapan thokadaba khunja khudima anakpa Bharat lanmigi post amadagi tokan ama lawan gani amasung khuyek pihali halakpadasu tokan adu pisil halamlaga khuyek pihan gani khunjasingna kari potlam puri seng purabasu kayam yamna puilamda thabak suba satlabasu numit kayani satkadabano madugo konaba sana thanaba potlam khakta pugadabani haiba kanglon kayam ama thamjinduna makoibu namduna ngakna sathalle Bharat lanmisingi mamittadi khunja khudingmaksu ningtam lanmisingi mateng pangba ngakta oina uduna lei khunjasingna lamda thabak suba satpada chengsa khara yamna purabadi madu ningtam lanmisingna mateng pangnabagi pubani haina lauduna sai thangduna kihale asigumba phibam asida khunjasingbu aki akhang award anai tawduna thambibana Bharat lanmising asibu karamba matamda tantokhikadage makhoigi hanagi ningtamna hingjaba punsi adu karamba matamda amu hanjilakadage haina khorangna ngainari amaromda Bharat lanmising asina khulsing asigi hingbagi hak paisin kibaga loinena tungkoina sakot thaurangi thabak pangthok hanbagi mahutta naharol kayabu mayai kaba chinjak sijinabada puning thawgatle lanmisingi mingda pusilakpa yu lemna natraga ahong mamalda phanganduna yugi komda langthari mayai kaba chinjakta lachu halaba matung miyoi kharadi sakthak khulaba informer agent oina sijinaba si yauri sel amasung mayai kaba chinjaki mayaida luplaba naharol kaya खुलाई पाइबा लुप ओइना उहलगा खुंजासिंगदा कानी पांबी थाले लोइनाना Bharat lanmisingi lansanggi akoibada umangsing kokthok halaga kani thale lamdam asigi hanglai lenga asina mafam kharada kani pambi thaba yanthatlaga drug ki mayokta lal haina laukthokliबasi miyamda utsaibani Manipur gi manung hanjinba Bharat lanmigi lansanggi akoibada paktaknana thariba kani pambi sing satuna yanthatriba karigino asiguma mafamda satuna yanthatribasi Bharat lanmi kibagira maram asina aikhogi khunai asi tumna mangdri aikoi makeup thoktuna loilam sandokpa Bharat lanmi sing thengnaba matam oire aikoina aikhogi apunma saktam ngaknaba singmi tamigi nungsinaba mari kaidanaba isana iromdom lepsanaba hanagi ningtamba Manipur adu hanjinba mathau tare aikhoidagi Manipur gi ningtamba hanjinhanba haibasi khulai paiba ningtam ihau asi khaktane maram aduna changsillibe miyam gi ningtam ihau asibu isa gi thaudang ni khanduna mateng pang yawbiyu sagat piyu amasum ningtamba Manipur ama purakmina si haina RPF amasum MNPF na Manipur gi miyam da amukka hanna paujinjari hairi aroibada sarul asina hairi bana lanpham asi chathabada yawruba lanmising mateng pangbirakhiba iraisa sing khudima pu PLA amasum MNPA gi war office ta thagat pa phongdolali haina pau sina makata na phongdoli thank you